Haidoktana Leiriba 10 Amadi 11 IRB ki result chatliba tha Asida sumsoi soidana Haidoklagani Lengno falda battalion amagi mafam lawbolore Jiribamgi rangpal natraga Noneda battalion amaga thamgani haina Manipur Chief Minister N Birena MFDC da pangthokba thorom amaga mari leina na phongdokre Nan Imphal to Dimapur ki highway patrol gari taruk taret kano ki koi GI tech hapaga kari haini kariba GPS hapaga moi karai da sali ke dawe se loina koi monitor to we ab khang we ab GPS hapaga tawre ngasina gari manga ama tawi akoi Imphal jiri gi amu haura gani Imphal is every 10 km koi highway ladies chi gari amamna coverage tongna na bagi pandam mai koi thami la hai si sahi amne singmanung da sumsoi soidna ngangone na khali aduga koi mobile telephone Haidoba telephone line amada tongma tamda Haidoba gari manga sida taruk sida direct phangba thawdu ama thoe ya daida adu driver am phure ye natraga daida paisa khaiba khara leire ye natraga adu accident am thoe ye adu sigi mayam sigi su tongna na bisi koina khallag lakone adu na taseng basu IRB gi 11 12 ki IRB lawgi basu highway protection force tongna na boidam to lawgi bani adu matam du da COVID ne kari na mayam lakhe bani na koi haidok pangam bidun ta bune do handak jun tha manuk sa haidoka haidba sindu fajina training piro matung da koi mainly koi battalion ama kinna na koi teng hol na pham lawre battalion ama gi na koi sik jeri lambi da kanna reng pang na chagan none da pham da thamaka na secure oina nungai na praja sing chalhan na ba honajari